Ngasinumida waram phone ki batungan tungan ba Manipuri si phone sing de gi maru e bi I pauk sing khonga saraga Manipur top channel ki mai keri gi myam da thamjagi ahan bada panam pauk si de gi lakhu saraga ready setlingai manung BJP gi huwangang loi Michael lamsa thangi yum mai tharamle security gi section thorang lakhut khidaba official sing action logani minister Koki Jau singi tongan ba Homeland Separate Administration Union Territory ama demand tawduna ngasi Susampur yauna kuki taba mafam sing rally satlingai marakta sakhangdaba singna BJP gi wangang loi oiriba duga thadau phuruki lusingba Michael lamsa thangi tuibongi Peniel Village ta leibi yum mai tharamle amarom na mai tharamba thawdo odu minister ng thomam beren akan mamona kandem tawbaga loinana senaba sing lemna tharoi haina phongdokre maraksida Susampur DC Darun Kumar Esnasu mai tharamba adugi matangda khudaka thigatuna athuba matamda report pikhalangna ba Chuchampur SP da khankhre BJP Manipur Pradesh ki wangang loi oibitana tana thadau student association ki president amasum thadau tribe council ki lusing ba amas oiriba Michael Lamza thangi toibong subdivision gi Peniel khulda leiba mahaki apokpina leiribi yumasi nungthul koki terrorist sing ni singnaba singna mai tharamle Thaudo aduda pakka gi yum ani maina sakhibadana tana yum gi sumangna khamduna leiba car amasu lawbiyadana mai sakhrairi Susampur police station dagi panglap laptana leiba khuladru thokiba mai thabagi thaudo ase koki singna makoi gi tokaiba administration demand tawduna sakhiba rally manungda thokibani kari maram gi yum madu mai thakibano haibigi sapsaba khangmamdri adubu haukiba numi kharani gi mamangda Michael lamza thangna koki supremacy gi matangda Media da wafam khra thamkiba duga mari lainaramba yai haina chingnari panbaya bade Michael lamza thangna media da phongdoki bu wafam ga mari lainana mamangna su ma ki yumda numai kapsilamba madi yumge polam sing thugwairamba madi mai tharamba gi thawdok sing numai khrani gi mamangda thokibani hiramasi gi matangna Michael lamza thang masana police ta FIR ama file tawhrabani BJP gi wangang loi Michael lamza thangna ngasi mahaki yum mai tharamkiba thawdo duga mari lainana Social media platform X da mahakna thawong ngasibu kana yaning da phongdokpa loina mahaki yumda ngasi ohumlak subu oina mai thaduna sathrakhiba attack adu ultra koki supremacist amasum extremist groups sing sathabani haina phongdokladuna asumbagi damak makna karisu kiba leite haina phongdorakli Koki MLA taragi manungda koki MLA ahumna koki Jau haina masakhangbagi mahut makoi gi tribe singi mamingbu recognize tawba tambu sakhangani atai mong amatada sakhangba pamde haina phungdokraba matung Michael lamza thangi yumni attack tawbagi thabak mari satharakhibani amaromda Michael lamza thangi Peniel da leiba yumai tharambagi thawdo adu khudakta chiganaba madi athuba matamda report pikhalanaba Chuchampur district Susampur DC Darun Kumarna SP Susampur SP da sirol ama thaduna khankhre BJP state ki wangang loi oiriba Michael lamza thangi yumda ahumlak subu oina ngasi mai thabagi thawong satharamba dubu Chief Minister nongthombam beren akan mamongna kanem tawbaga loinana thawdo osida lengana tumina lairoi senaba singi mathakta sapsaba thabak lakhotkani haina maki official X ta phongdokpaga loinana mamangda su attack sa tharakre khangna ngaksen bi akarma section thorang lakhotabada senaba mari leina official kudimaki mathakta su action lawgane haina su phongdokre santi gi rally gi mingda aikhoi gi miyam gi thadau community gi mathakta tattana hingsa gi thawong sing sa tharakpa sida laingana tumina yengdunu lairoi haina su Chief Minister nongthomba berena phongdorakli amaromdana Delhi police ki thawong laibak thibani maheso thanaugzam Laibak miyamna mitay furupu yamna lana lokhiba yaba Delhi gi jantar mantar sathakhiba koki Jau singi khongjang asi pangthokpar athingba thamle haina Delhi police na thajaba piramlaga narol da khongja chalan khiba laibak thibani haina RPI athawal gi national secretary maheso thanaujum na phungtorakli ngasi Delhi da sanction khiba khongjang adu minister N Berena lusingba lenga asi institutional genocide oiba lenga ni hairaba phawbada lenga asina tumina leisinba karigino Genocide haibu hayasi sijinarakliba sida lenga asina masana yajarabra haina mayeso thanaujam hangladuna mayeson hai khongjang asimak mitai furupu lana uhanba yabagi mathakta constitution yadaba khonghangni kaisampata leiba RPI gi sanglena pangthokiba pawgi mifam amada mahakna makha taraduna khongjang asi sathagadore haiba paw phangmadagi ngarang New Delhi gi sangsad ahmak Connaught Palace की पुलिस स्टेशन पाव पीदन अथिंग पीनवा RPI मणिपुर स्टेट की मैकेडी की होकत की
Wakat chirol asigi matung ina Delhi Police ki additional DGP ga mobile phone kuthang wari shanaraba matung khongjang asi sathabada athingba thamkhre makhatana sathararoi haina thajaba pirakhibane athingba thamle haiba wafam asi laina khongjang satakhiba asina Manipur gi rang asigi marumda amadi apunbagi saktam thugaina bohonabada kanagumba miyoi kharagi khut yaure haiba wafam asi masana thulakle tongan balup amadi RP athawali gi mekedi khongjang asi pangthok handanaba lankhatkhiba sirol singbu nathairamlaga minam duno khongjang sangsinan khiba sima khaksina lawi thawong asigi matangda inquiry committee am athuba matamda semduna constitution gi wangmada khongjang sathan khiba Delhi Police ki DGP amadi ADGP masagi phamdagi lathokadabani haina mahakna mari leinaba singi pungning singsinki atopa paomana ngasi ehing nongyai digi mayai lambida matam kaktaba general strike lathokre Ithai dam gi thong manga mak hangdoktaba madi dam anina maram oiraga haujik thukliba khusem gi isau sidagi ama ada thokraba ngami singi compensation lengana pitoktabagi mayokta apunba mayang Imphal Larup Committee na ngasi ihing nongyai pung 12 digi mayai lambida matam kaktaba general strike lathokre khongjang asi committee asi gi thaumi singna paumi kangbu amaga loinana Ithai dam gi shutter sing mapung phana hangdabana handak su khiba nongda ising mokholaktuna amang ata thokraba ngagi phama madi miyam satnaba ising thumliba lambi singi phibam yengsilaba matungna committee gi president Yumnam Nanaw na laphokibane iramsigi matangna Yumnam Nanaw na hai Ithai dam gi shutter sing matam sana hangdabana maram moiraga handak sukhiba nong aduda loktak pat gi mokholakpa isingna pat asigi akoibda leiba khul singda khutchem gi ising isau thoktuna leiri maru oina lawmi singi law kaya ising thungkre bank dagi loan lawduna madi leijaba sana lupa kaiduna nga thadaruba ngami singi oina su pham kya ising irolungda leihibadagi nga ayam nantokre lehoba kharana ising pumbadagi ayam siri masigi mathakta dam masigi thong manga sibu hangdoktabana maram moiraga haujiksu ising leptana hengalakpana mayang Imphal ga torbol amadi mayang Imphal ga thanga karang phoramba lambi anisu ising thumduna leibadagi phaunaba ngamdre ngami singna thengnariba awaba kya sigi yenglaga committee asigi maikeidigi tha asigi kunda dam asigi satar manga makhangnaba amadi ngami singi compensation athubuda pibina bhaijaki adubu ngami singi wakat ngasi phawba lenga asna tabagi mhutta damgi satar ase supna khaktagi ani khakta hangli masina hauju phawba ising mayeng taba leithri phiba masida ngami singi phamasi punamak mangbagi mathakta pat asigi akoibada leiba miyamda makal kyagi leina tina phawba narakada bahaibagi akib leire maram asidagi committee na kupna khanaraba matungda ngasi ahingdagi matam kaktaba mayai lambida general strike ki khongjang asi lakthokpani general strike asida ana layeng education media amadi lining laison gi mari lainaba sing komthokani hairiba awaba taraba ngami singi khongjang asida Manipur miyam maru oina mayai lambida khundariba miyam nasu mapung phana sawat piu haikena su pausita su makatari makhasa tharak poina to papaumana Bangladesh ki irang na Bangladesh amadi Manipur gi mitei singi marakta yamna thapna hali osi meira tha sigi sasat kungo humdoidagi Manipur Assam Tripura amadi Meghalaya da khundariba mitei isilinaw singi marakta apunbagi saktam saganabigi wakhalonda sakhiba Patriotic Writers Forum Power of Manipur gi miyoi taragani thoi saba khongsat loising asi ayuk Assam gi hojai digi Tripura da amuk hana thungkre khongsat loising na Tripura da hek thungmuga Tripura gi Okhora da leiriba Indo Bangla border faw sangsinduna Bangladesh khundariba mitei sing damna yengduna nungsibigi mata utkibaga loinana Bangladesh ki lana sina leipa adu da khundariba Manipuri mitei isilinaw sing asoi angam yaudaba oirasanu haina thawnikre khongsat aduga mari leina Power of Manipur gi founder Osi Mairana Bangladesh ta Power of na kyara khana satuna Indo Bangla ani gi mitei singi marakta socio and cultural program kya tawduna apunbagi saktam amadi nungsinabagi mari kya sagalamba dunga sidi Bangladesh ki lana sina ekoi yamna tamamna hali sangsinba matamda sangmayaramba border asidang asidi forum gi miyoi taragani thoi asi visa paina Bangladesh ki laimai da khongda duna mitei ekoi unaba phangba ngamdre ngamkai sambal asidagi Bangladesh ki ireisa singbu nungsina yenglaga khongsat loising hanba tare Power of Manipur ki Secretary Rakesh Naurem Forum asigi President Naurem Khambaluwang Founder Secretary Osi Maira Social Activist Dr. Yengkhop Begesandra Dr. Kiran Singba
ꯁꯔꯨꯛ ꯌꯥꯔꯤ ngasi Indo Bangla border aduda hek thungbaga border adubu ngak shelibu officialsingna forumgi maikaygi border phawgu sangduna ngihaktang Indo Bangla border lepsanabagi ayaba lawbaga loinana sangsinki khongsatloi sing aduda ngamkhai ngakliba forcing asawba cooperation pirakpada forumgi president Naurebam Khambaluwang thakatpa phongdoki khongsat aduga mari lainana Rakesh Naurem hakibda Power of Manipur na sinduna August kungo humdoidagi na September ani fawba numit taraga mathoini sumna Bangladesh ki khongsat ama satnaba tha mari rongi mamangdagi thorang tapki khanghauduna Bangladesh ki Prime Minister Sheikh Hasina pham thadokhiba madi BD da asawbu irang tholakpa sina maram oiraga miyoi taraga nipan BD da satnaba visa lakthoktuna thorang torambadu BD gi cancel toraga Tripura Assam amadi Meghalaya gi khongsat oina satnaba warep lauduna Hana lepna kiba schedule adumakta miyoi taragani thuni saba khongbu north east state ahumda igi khonggu libigi khongsat asira khibani khongsat asigi manungda soijaina halaba miyoi isil inaw singi marakta apunbagi saktam amadi nungsinabagi wakhalon sagatpa yaba thabak thorom kyasu pangthoki haina makhatana phongdoki makasa tharak poina to papawmuna CM na NPO gi mihut singuna kre Chief Minister nang thoma Biren nga sima ki secretariat ta Naga People's Organization NPO senapati gi mihut singuna kre NPO gi mihut singa nga si CM secretariat ta Chief Minister una baduda Manipur gi yelhomi phurup singi ye thawrang sing loinana atai sakho thawrang singi matangda kupna khana ki hairi losilak poina Milalna Assam gi CM bu thagalakli Thasigi Kungamapan Assam ki Assembly mifam na bill pass tawduna Manipuri lolbu Assam ki district mari ki associate official language oina laktokhiba bu mitai irol yek loina sirol apun muluk middle kanglai pang Assam ki minister Himanta Biswa Sarma bu thagalakli Manipuri lol si Assam ki district mari Kasar Karimganja Hailakandi amasum Hoja ki associate official language oina sakhangkhibani ado hausiku ina di myam pau si matasa lusinjarage amasum myam pun anoba update ngaminasi